Kamjong district ki manung sana Samphung block tagi Kamjong headquarters samna haliba Naman Turel matakta saba valley bridge ama kuki militant oigini singna bom Pokhaihanduna Thugairamle hairi Ukrul Times na piba report ki matung ina bom Pokhaihanduna thong thugaibagi thogdok adu ngarang July gi tang kunmathoi gi numidang pung 10 makhairom tarakpa matamda thokibani Thajaba yaba source tagi phangba pawgi matung ina report tawrakibada kuki militant sing oigini singna ba mioi singna thong adu thugai khibagi mathakta Satrik khul tamna satpa telecom service ki gari amasu mai thaduna mahan tan ki hairi higok masugi plastic tarpaulin amagi mathakta pokhaiba yaba polam singi lemau khakhra sairaga lerambasu thengna ki haina report asina makha tari adumainamak thodok asigi matangda kanagumba lup amatana hojik fawda claim torpa leitri Fange amasung Satrik Kunau Kul Anigi Marakta Naman Turel gi mathakta Saba Valley Bridge asi Kultara hena leiba Samphung block ki yamna maruiba lifeline oiribani Thodok adugi paw phangbaga Kamjong police ki team ama sangsinduna yengsinbaga loinana thijinbagi thabak chathaki hairi